Iboton Sana Girls Higher Secondary School gi Class 11 gi admission process da mahaisang asigi principal na aranba thawong chatharamba thengnare matik chadraba principal asidagi principal gi firm Louthoknaba Akanba Khongjang Changsinlagani haina Mahairoi loop apunba Ireipaki Mahairoi Singpanglop Aims na Fongdurakli Iboton Sana Girls Higher Secondary School gi chahi asigi Class 11 gi admission process ki matangda Kwa Kaithil da laiba Aims ki sanglen dangasi pangtok papaw gi mifam amada loop asigi Education Secretary Nandita Ngasek Pamna Fongdok Rakpada admission process asigi damak pangtokiba entrance test da yaugdaba Mahairoi ama mahisang asida direct admission tawramba thengnari haiki mahakna makha taraduna haukiba me taraga humdoida mahisang asigi maikeidagi thokiba notice amagi matung inna mahisang asi maktadagi class 10 pass tawraba Mahairoi singi oina Commerce stream khaktada direct admission tawba yagani haina panki adumoinamak notice asigi wangmada atopa mahisangdagi class 10 pass tawrakpagi mathakta entrance test tasu yahugdaba Mahairoi amabu science stream da direct admission tawramba Aims na thengnare narol da direct admission tawramba asigi matangda Mahairoi loop asina Tigat Lubada Pau Che the Hapkiba notice adulot silaga Semdok Sadok Laba notice ama pirakibani Asigumba Aranba Thawong Sing Asina Mahairoi Kayagi Hak Matpagi Matakta Senja Thumja Taurakpa Asina Mahaisang Asi Karamna Fagalaka Doribano Haina Hanki Aranba Thawong Chatharam Liba Mahaisang Asigi Principal M. Kerodagi Matakta Miteng Changnanaba Marilenaba Singda Wakat Lagani Amadi Matik Chadraba Principal Gi Asi Louthoknaba Khongjang Changsinlagani haina mahakna makatana fongduki. Iboton Sana Girls Higher Secondary School gi school asi government school singi manungda yamna afaba school amani haina su khangnaduna laki adubu laibak thibadi handak 2025 class 11 gi admission process asida aranba process khara chathare haina chingnaba laibadagi aims na kupna yengshinduna laki Cherak asida school asigi principal M. Kiroda Devina Aranba Thabak khara chatharambagi khudam Aims na phangba ngamle megi tang tara humdoida tholakiba notice amagi matung inna school asimaktada class 10 pass tawraba Mahairoi singi oinadi commerce stream khaktada direct admission tawba yagani haina pali adubu notice asigi wangmada atopa school dagi class 10 pass tawrakpa entrance yahodaba Mahairoi amabu science stream da direct admission tawramba Aims na thengnajare entrance hadaba Mahairoi amabu atoparamna personal oina admission tawramlibano haibasi Aims ki maikai dagi asoba mahangaba oina thamjaniye